एप्रिल फाउबगी मनुंग पैसा पीद्रबदे लाइफम थुगाइगनी खंगलखरे तरानिपान सूब सेंचुरीदगी लेरक्लब मैतैगी लाइफम इबुदौ पाखंग कुमसिंग लिसिंग अनि तरागा मापनगी जून कुलहुमदोइदगे कुनमंगा फाउब लाई हराउब चथगिब इबुदौ पाखंगबगी खुबम लाइसंग लाइफम असी लाक्लिब एप्रिल की तारीख अमा फाउबगी मनुंग लमगी मपुना पैसा पीद्रबदे लाइफम असी थुगाइरगनी हाइना nghan sagolsel numit ki ayuk pung taraga mathoida khangalakre mafam asi Myanmar gi Mandalay division ge Amrapura township ki manungsana leiba Tadale khuldane laifam asi gi matang da kanbina ba Manipur gi chief minister N Biren Rajya Sabha gi MP ningthau laisem basana jauba Lok Sabha gi MP Dr RK Ranjan hairiba luchingba ahum asi da ai bacherol thaduna laifam asi mitop gi khutta gi kanbina ba haijakhe adubo ngasi fawba paukhum amata piraktabada natana response amata lakhidre Myanmar da leiba ibudau pakhang bagi amata ngairaba khubam ase kanba ngamloi dawre maramaduna Manipur miyam ge ikai khumnazari ba luchingba ahum gi pungning aroi boy na singselli haidakle mahut silamba ahum phare Board of Secondary Education Manipur bosem na loba class 10 exam ge ngarang humni chanba social science thokpa numita Thauba laisang them Thaudam High School center da mahiroi ahum ge mahut silaga exam thaba lakpa miyoi ahum Thawal police na fare haire फारबम योइसिंग अदुदे चिराई मया लेकाइदगे सेसम मुस्ताकिम चही कुनगा माथोय अपोकपा CH सालिम हंगुल अवांग लेकाइदगे चेसम सनाथोय बचही कुन अपोकपा CH अब्दुल गाफर अमसोंग पुसम साबुद्दीन चही कुन अपोकपा पे साफिरुद्दीन कौबी हाइरे पुलिस तगी फंगबा पाव अमगी मतुंगिन्ना मखोइन महुत सिनबो होनरम लिबा महिरुइसिंग गे रोल नंबर सिंग अदुदे इरोंग हाई माद्रासा इरोंग सेसाबगे रोल नंबर 37839 Surase Ilike School Mayang Imphal gi roll number 27881 amasung Irong High Madrasa Irong Sesaba gi roll number 37837 ne Pawasina Makatan High Makoy ahum asina Laisang Them Thaudam High School da mahut silaga exam thaba lakbada board amasung school gi oja singna chingnabadagi school gate ta thatlaga check tawbada asengba mahiroi sing adugi mahut silaga exam thaba lakpani haiba khangba ngambadage police ta paw piraba matung da phaba ne Makoy ahum gi mathakta Thawbal police na case ama laukhatuna makha taba thabak laukhatpa hokhibaga loinana makoy ahummak hayeng court ta puthoklagani haire malem gi singi numit thauram Manipur da su pangthokre pat turel phumjilaga community hall saba tokpiro N Biren lamdam asida hojik mayong nari ba isingi awaba si kokhana na bohona bada miyam gi mateng tangai fadana change lamdam asida leijariba water body sing oiriba pukre pat turel sing asibu phumjilaga community hall sabagi thabak tokpiro haina Chief Minister N Biren na phongdokre Myanmar ga tainaba kilometer sahum ga taraga mapan matam sangna semdabadage mitop miyancha lising tararom changsilakibane N Biren yumthang nariba laibak singdagi tongan ba migrant kaya changsilakpagi mathakta haujik lamdam asida drug ki oiba wathok ama thorogliba se alarming oire tongan ba department ta leriba miyoi singna punsilaga collective oina issue ase thengna haudrabade tungi Manipur laihogdaba yai haina Chief Minister N Biren na phongdokre Wafam asi High Court of Manipur lingkhat ki bagi tararak suba mapo kumon gi thoram ga mari lainana numit humni pangthokadaba anniversary celebration hogdok bagi thoram da athoiba mithung oina saruk yaraduna Chief Minister N Biren na phongdokhibane isu sing thidoktuna khana bagi mahut isu natabada nainaduna leibana phurup masel gi marakta nungsinadana bagi machak oirakle CM World Water Day ga mari lainana state level awareness campaign pangthokre Ising yoktuna thambagi hainabi thamlasi haina paujel puba bike rally ama Chief Minister N Biren na lamthakre Ising gi haurakpham leitrabade toti pipe ki line samubagi wahan thok laikhigadra haina Chief Minister na nungnang ba phongdokre Public Health Engineering Department na sinduna Khuman Lampak Sports Complex ta pangthokiba palan thoramadu ta Chief Minister N Biren na chingsang kaya da hauba uwa sing paktak na yanthatpa asina ising gi chum ta ba lepkhiba amade uwa phajinduna thamgadaba nung leingoi kaya nongju thagi matam Turel tamna chentherakpana ngasi di turel lainung sing phungalakpagi achauba lambi oire mahakna hai lamdam asida thokliba issue sing thidoktuna khanabagi mahutta issue natabada nainaduna leibagi chanabi asina phurup masel gi marakta nungsinadana bagi machak ama oirakle reserve forest natraga protected forest yokhanaba laingak no honariba se miyam ge nei umang sing asi yokhatpada thangai sengna ahenba khudong chaba phangadoriba se umang sing asi gi manak nakpada khundariba miyoi sing nei aina tawgadoriba thabak thauram asina miyam da sokadra natraga sokloidra haibagi wakhalon senminase miyam gi mathau ta de ai nungairaga loire haiba wakhalon senbana de chaukutpa khunai amagi saktam natte haikhe Imphal da laibak ahum gi oiba international football tournament haukre tournament loiba numita Manipur Football Academy hangdoklaga nei CM AIFF na
Manipur leingaka khusamnaraga March Saisat Kunganithoi haudaga March Saisat Kunganipan fauba Chathagadaba Laibak ahumgi oiba International Football Tournament Khuman Lampak Men Stadium da hogdokre Yumbu oidiba India yauna Kazi Republic amade Myanmar na tournament asida saruk yare